Number 4 la lon manoi number 4 dum la lolo. Pangan gi Luchingba sar kanu. Ko kani la lon manoi kani dum la lolo ba pangan gi Luchingba sar kanu ba. Kani la lon mana pangan gi Luchingba sar ga Eikhoigi community se mang thor kanu ba. Number 4 la lon singa pangan gi Luchingba thar ga Eikhoigi community se mang thor kanu ba. Eikhoigi Luchingba mo ita ga dine. Ka tong ba. Buk ngoi ba. Senjau pai ba tai puno mayam gi interest wa ngang du na ti Eikhoigi Luchingba di. Eikhoigi Luchingba di kanano silambi gi chidai da nungsa gi mesa da masa gi pot pham phang bi ba. Numit kuding ke BDM khangde police khangde chai pham ta na pura ba. Eikhoigi chapa matam da ikai hangui da na makoi ikai khumna gi masak oi ra ba Eikhoigi pangal da na tra Islam da ma da le ba makoi gi parda gi chana bi do adu tungoi na raga moi gi fane ko haigal ga ma phai gan da ta ba lichai gi mami da Eikhoigi mit ula khram adu da pi se chatum ta ra ga Eikhoigi la khram ni adu gi da makoi waktu bu ne Eikhoigi Luchingba hai se yam na kari soidi ai gi mai bel sing ai gi chi chil sing na tra ga ai gi pai pel sing lai ba labuk ta thabuk suri ba lomi sing adu ga tongan tongan sin phong ka da thabuk suri ba sin mi sing moi na kari soidi Eikhoigi ude Eikhoigi ni yengoi madu adu makoi de Eikhoigi wang hangoi Eikhoigi lui Eikhoigi Luchingba sing bu Eikhoigi tai ude Eikhoigi yeng ba ngam de ram de peace start rotten from head ana ngana pumba je makok tai howi hadan khunai mo pumok pa heba je jati mo pumok pa heba je magi makok maru oi ba mafam do adu de pumba hogani adu nai Eikhoigi Luchingba sing na koi na chumi bra na jagana lali bra heba je koi na koi de yengi na koi na chumakpa matam dai Eikhoigi khunai se chumakani marandi noi na thodang ma lori dai ta ma lori ai na koi gi damak ta dai ta lori du na koi gi damak tai Luchingba mo oi ri bani haidana na koi na du gi dai ta du gi responsibility lori bani na ai koi na koi da wang hangane adu you are accountable to us you are answerable to us adu de Eikhoigi Luchingba je kana no Eikhoina kana bu Eikhoigi Luchingba ne Eikhoina identify to dois number 1 India gi lengak se Eikhoigi Luchingba ne whether they may belong to any community Maitai oi bai Bangal oi bai Mayang oi bai any community di oisino Bharat Sarkar se Eikhoigi Luchingba ne and they are accountable for us wang gudi mo ipau ko Eikhoigi Eikhoigi pi ga da Eikhoigi da drug ki problem legera Huranba ki problem legera illegal immigrant changba ki problem legera madu ki wang ki pau kum se Bharat Sarkar se accountable oi number 1 ani so bada Manipur government oiriba chief minister na traga deputy chief minister oining boyjun maduda yauriba ministers singdo whether they may belong to any community in Manipur oining boyjun they are our leader makoi pangan gi Luchingba ni naga gi Luchingba ni kuki gi Luchingba ni maitai gi Luchingba ni aduga Manipur khunai de soiriba motliba thoiba thodo khudimaki wahang makoi de koina hangani maduga accountability do makoi de koina fix tawani aduga koi gi furuk gi Luchingba di kana no haiba matam da number 1 koi gi political arena si yauriba koi gi political leaders rajniti gi Luchingba sing Eikhoigi matik chare miyam gi damta kari gumba thabak khara tauge Eikhoigi na khoi gi damta kathoke haidana wasak mayam am sa ganda madugi wada mayam am tawar ganda Eikhoigi damta Luchingba oiriba bot kari ba masung lepi ba mayam mohoi ahan ba Luchingba ni ani subo Luchingba da miyam gi kholau miyam gi voiceless unheard makhon thok da miyam gi khonjil mayam je khangan gini adugo miyam da tahan gini adugo miyam gi damta pressure group am moina Eikhoigi thokani Eikhoigi miyam gi khonjil je Eikhoigi purga chakani haidana tholak liba Luchingba sing nakoi sengbu Luchingba oi bai sengdabu Luchingba oi bai Eikhoigi nakoi de yengi nakoi ani subo Luchingba ni ahum subo Luchingba da khwai de maru oi ba khwai de effective oi ba se Eikhoigi hoju ki Manipur khunai da pangal khunai da Eikhoigi dharma gi Luchingba se a religious leader makai any group oi bai Jamiatul Ulama oi bai Jamaat Islami oi bai Dawat Tabligh thabak tawri ba sing oi bai Eikhoigi dharma gi Luchingba sing nakoi Eikhoigi Luchingba ni nakoi gi daita le Eikhoigi khunai si lamjingba da khunai da moliba soiriba mayam se chumthungna bu khona ba so na khoi gi dai tale haiba Luchingba ahum se Eikhoigi Luchingba ne hai da Eikhoigi logani Luchingba si achoma debate ama khak lai there is a huge debate regarding leadership Luchingba si leaders are made haiba ma leaders se semga da bani haiba ma amana Luchingba se leaders are born haiba ma Luchingba se pokpa da yorpani ma da semba yadi haiba ma adu da wahang du gi answer se yam phagi yemoi na kamai hai ge da sasi tharun haiba ni ko si general oina maling ko chana ba debate ama khak ni da sasi tharun hai leadership ta sing na pokpa da leadership quality se lo yor ka dam ni haira ga di India da leiba mising si na yeng tar ga di India da Luchingba se kare na leifam tho ena leite Eikhoigi da Nehru gumba mi ani shuna pokte Gandhi gumba mi ani shuna pokte Subhash Chandra Bose gumba mi ani shuna pokte Maulana Muhammadul Hasan gumba ani shuna pokte Maulana Hussain Ahmad Madani gumba ani shuna pokte Zakir Hussain gumba ani shuna pokte Maulana Abul Kalam Azad gumba ani shuna pokte Eikhoigi lamdam se aduna Luchingba haiba se di Eikhoina mangkon da di quality khara mapung oina yaudaba yadaba quality khara na mapung oina semgadaba adumba macha khara khak leiri maduna semgadaba oirame aduna Nelson Mandela na Luchingba sigi matang do mana hai Eikhoigi Manipur mayam na mit thagat laga dum yengbiro ko mi khara ki masak to dum urakane ba ko Eikhoigi ma hai a person who changes his position magi khompham se hongba depending on the person he is dealing with ngasi maga una ngasi chief minister BJP ki chief minister ngasi leire ne
ai BJP ki wangang ba hayeng Congress ki chief minister le ne Congress ki wangang ba aduma mi se man hai ba ko a person who changes his position depending on the person he is dealing with man una ba thengna ba mapangan kan ba do group ama nongmai pai ga mapangan yam kala meng khalo ne moi ma khok tek tu ru ba ngasi ko hai ba kanglu ba man ta political party ma mapangan yam kala ne khalo ne moi ma khok tek tu ba no mi tu ma moi na ngang ba wa to chu me na hai ba no mi tu ma the high political party to the power paidre high mission to no power paidre the high video mo chung thorani suguma misibu man kari haigeda is not a person to lead a nation adu mo luching bodo adu jati ma natranga furup ama natranga nation ama lead tawung ngoda mi nate adu koi mit yeng biro ai koi gi luching mani haidan thoklai ba masana luching mani haibani ne koi luching mani te haibadi yaroi but Nelson Mandela gi mit ma gi lens ani ji thala gi koi yeng mo matam da mo koi karamba luching basing manung chang ge ba ji koi yeng ba ma changi mapungoina aduga Eikhoigi Luchingba haibasina chen ga da khwai ki chau ma kun je kai no haiba matam da masi wafam ji jo ai yam lai oi bai tare mai te gi lon da makoina hai bi ba da ba tare pabung ozoina Eikhoigi pu ali muding matang da li ba wari ma kan ni man to ba cabinet meeting si man cabinet meeting convene to matam si da class lo budung lek ta e ipu ali muding Manipur chief minister oi he was only 52 years old yam nahani mana Manipur chief minister oi yam halwar matam do oi bana te ko ado mana cabinet minister ga ji man to matam si da lek ta pudung ta e moi ma da hangi man question ma apabu du chingba ma da cheng ga da magun ji kai kai no ai ngon da si da una comprehensive oi ba si da una justified oi ba answer ma bu lu chingba ge ai phangdri ipu le mudina hairam ba lu chingba ma da cheng ga da magun ja si de ge na justified oi ba yam je so le khara pare khara nei ne re akhang hi ma ma loi nei asing ma ma ga tin nei adu ma khoi na hairap pa da so ngasi phaw da ma si de ge na comprehensive oi ba justified oi ba ai answer mo phangdri ba ko mai magun ahum jem tang nei ni si pole mudina hairam lu chingba ma da cheng ga da magul ahum si se ma ka yaw bra hai da Eikhoigi lu chingba sing si da Eikhoina ma ko hang hang ba ma changi ahan ba da Luchingba se khang ga da ni hai he should be intelligent loksing sing ga da ni maram he is going to take a lot of decision hai man lo ga da pangan gi Luchingba ma ni na tholak ta ra ga di man lo ga da decision na mana ngasi man ngang thu ma wa pha ma na ngasi man mi gi makhum da kullu buduna ngasi man yek na ba sing na tra ga na ui da pa da ba aran ba sing gi mayok da lebam baduna ngasi man ulam ba thona duna ngasi man mi kha polam bana ngasi man mi ki chi oram baduna community puna mak si da impact pi ga do ni ba madu da na sing tung da la ka do generations ba am so impact gi do ne ha ba sa adu gi Luchingba sing no khang ga do ne so he should be very intelligent sing ga do yam adu di loksing sing puna mak Luchingba oi ba bra no thona le ga do mana khangi ani so ba quality is courage mana khangi ba do mana hairi ba do mana khang ba chung ba do gi dam te le pa ngam ga do ne mana khangi ba aran ba do gi ba te le pa ngam ga do ne that is a leader phana yam na loksing sing asu adu ide college to jam yam university to jam yam loi Luchingba oi ni na doctor engineer yam loi Luchingba oi ni no noi na sana na sa Luchingba ni haida na thulak la ga di noi na khango na thongna le ga da ni thongna do lei roi da bo oi ga di police lak ba da ki ga da ba government na aran ba to da ki da bo di kai do bai no student union pai si bo kai do bai no CSO leader oi si bo now if you are going to compromise the integrity of your community if you are going to compromise the integrity of your interest nang community ki interest nang community ki integrity do nga pang mo da tar ga di kali gi no na koi oi ni ba president kali gi no koi oi ni ba secretary thongna pha ba puna Luchingba oi ga dra ahum su wang oi roi mana fariba thongna do ai yam ure mi khanaba sidagi na airport pho chapa da natraga na sidagi na hata pho chapa kanda theng na ba mi mari leira me da mari ma phuna adu ki thongna pha ba na te khoi da ka le karamba thongna pha ba kwai di chaw ma gul lam le adu ma gun du ne ka thok pa ngam ba sacrifice hai bas adu ma loksing sing ba mi ma thongna le ba mi adu mi do ka thok pa ngam ba tai he should have the spirit of sacrifice magi oijaba punama kathop ngam ki quality du change ba dunia Allah ki rasul ki quality aduni hazrat umar ki quality aduni hazrat ali ki quality aduni hazrat abu bakar ki quality kathop ngam do aduna ne mo khoi leader oi create do ai koi na mo khoi magul nei ner po matam da Allah ki rasul ki hadith sing nei ner po matam da sahaba mayam da ki punsi wari nei ner po matam da kari na no what is distinction mayam da ki moi ne distinct moi ne le se kari no mo khoi sacrifice ki spirit ne ba kathop ki magun ma china ma ta su yaw da ba khudung cha ba ma phang ba lanai ki khudung cha ba te lo ni na khan ba na khoi ne koi community ki Luchingba koi kar ba ya do no bani how are you going to represent our interests how are you going to represent our community na sa ki oi ba ta ki khan ba ai koi ki Luchingba mo oi ta ra ga di ne ka tong ba buk noi ba senjau pai ba tai pun ma mayam ki interest to wangang du na ti koi ki Luchingba di ai koi ki Luchingba di kana no si lambi ki chidai da nungsa ki mai sa da ma sa ki pot phang phang ri ba numit kuding ki
BDM na khangde police na khangde chaifam ta na phuraba akhoi na chappa matamda ikai hangoidana makhoi gi ikai khumnabagi masak oiraba akhoi gi pangal da natraga islam dharma da leiriba makhoi gi parda gi chana bido adu tungoinaraga moi gi fanek ko haigalaga mafai ganda taba lichai gi mami da akhoi gi mit ulakhrabni adu da pi se chadum targa akhoi lakhrabni adu gi na bakta wak tu budune me akhoi Luchingba haise classic hotel da lunch program am sami na bangam gi level da leiba mi sing du gi wari to budu na te me akhoi Luchingba haise sida Manipur gi yaitung pham dong mayam gi imung sida kanana sa puthor ke hoje kanana kolik fenge kanana laundry service toge adu gi isi isal mayam ima ibin mayam du gi damak to work to budune me akhoi Luchingba haise akhoi gi society isi gi akhoi gi khunai isi gi lowest strata da kwai gi niam thak ta leiriba akhoi gi marginalized section of society mayam du represent to ngam da ba adu ma shinmi sing lomi sing adu ma domestic workers sing street vendors sing adu mayam du represent to ngam da ba na khoi na karamai na akhoi Luchingba oi ga dori binomi Haibu hangsi akhoi na kwai gi marui na hangbi ga da bane ba adu ge muka haibam lai yam toina akhoi sida akhoi ulmai kera mayam su yauri agi swere ga de sum thokpi gani Luchingba ni hairaga de moina haibsi loi yaga da bane moi gi khilaf to wangang sing si adu ke matik akhoi gi achauba aran ba to ba dharma gi mayok te islam dharma gi chatpa gi mayok te ni hai ni akhoi Allah gi rasul kanano Maka gi ni thau natro Abu Sufyan lo Magi mayok to natro lekri do akhoi na Manipur da chali je 100% 99% si Abu Hanifa natro akhoi gi Imam Abu Hanifa je karam aina magi punchi pi khamna thige karam ba kaishum sang da ma lekhi ge kari marum gi lekhi bano akhoi na khwai dei kai khunari ba Imam Bukhari magi punchi karam na loiki man kari gi dam to mana jel da lekhi je akhoi gi Imam Hussein radhiyallahu anhu Imam Hasan radhiyallahu anhu Imam Hussein ni Karbala ke thodok se thong ngra haiba mana Yazid sabi to randa ragadi achum bagi dam to sule pangam daba aran bagi mayuk to sungang mangam daba thongna phudok pana magi machin manau oire ba phurupsa sing do adu gi merak to thongna phudok pa adu akhoi gi Luchingba nate aduna Luchingba sing Luchingba ni haidara thokpi riba mayam akhoi di miyam ni micham ni samjagar ba micham ni akhoi na khoi do hang hang kani akhoi nu ugani na khoi khakta bo Luchingba na da sing akhoi nu uroi aduna akhoi khunai da hojik yam na chaw na hangi bo hang se kai do haibata yam na kingai ji oi je kai no haiba matam da akhoi gi khunai se kana na represent tok do ino sine akhoi na puya gi lamai sing hang do yeng kan da nong samai pa bi yom yam nong samai da pangan sing bo thoba ni kai khum ni ko adugi ai he toina panjari ba Robert Brown ni iram ba da pangan sing matang da kari ni iram ge da the Muslims in Manipur are known they are famous for their reputation in hard work and honesty. Suba no makan ba madi mo gi thamoi seng baza si is the maming chat le pangan jing. Not only that, warrior what also. Ko hai adumai na akhoi gi lalu pan akhoi da lei ba akhoi gi loisang taret lei ko mai tai goi na pangan goi na lalu yaur ko loisang ni pa le exclusive government department oi lei sida lalu sika teni ko secular of institution mo le rami si masida masida akhoi gi oi na le rami ba representation mayam to yam na so abi re ko si mayam se Sigi mayam sida ngasi na akhoi kana represent ori ge si achu hang amani ko ate Luchingba ne da thoklei ban hoi di number 4 la lon banoi number 4 dum la lolo pangan gi Luchingba sar kanu ko kani la lon banoi kani dum la lolo ba pangan gi Luchingba sar kanu ba kani la lon mana pangan gi Luchingba sar ga akhoi community se mang thor kanu ba number 4 la lon singa pangan gi Luchingba thar ga akhoi gi community se mang thor kanu ba akhoi gi community se the most backward lai ra bang te lei ba upai lei se tra helpless ngak te lei ba adugum community ma khak te ne ba nakhoi gumba karorpati oi ba kani la lon ba drug la lon ba nakhoi gi Luchingba gi mai khom upa kai khoi community simu amu ba kali tai seng ro ba chamja khra ba lan ja khidra ba adugum thamoi seng ja khra ba suan khra ba community sa sigi sida adugum amu ba kali mayam se akhoi marak tai sen bi gano aduga chamja khra ba miyam sida wa ba pi hen gano aduna mafam sida tabi riba or beyond this world masida tabi riba mayam da ningsing janing ba je asugum Luchingba sing sigi mafam akhoi na pirois akhoi na sugum Luchingba se akhoi gi Luchingba ne akhoi ni kai khum no uloi si akhoi community se drug kumana represent over yaba community nate look at our history akhoi gi buari de yengoi akhoi gi glory mayam yengo akhoi gi community sina irei ba ki dam ta karam thotang lokhe ha ba se look back to our history maduda lai ba akhoi gi glorious over ira mayam du yengo akhoi gi pai pu sung ne waro gani akhoi drug kumana represent over yaba du community manate Huranba kumana represent over yaba akhoi du community nate aduna akhoi gi matik sawa Luchingba sing de akhoi ni yeng thamba changi adu ma matik chawa Luchingba mayam de akhoi nurture to changi aduna simadi yam mapung oina haijani aduma masigi mathakta muka akhoi gi hatred
Manipur le riba furup chama yam nushina dabagi sigi oiba atiba wahai mayam je masi haira ga koi community bu represent tawroi dabani ai koi ne fajawa wahai kwai de ngangba kwai de character fajaba kwai de kathokpa ngamba kwai de lamchat fajaba Manipur gi damakta irei pa gi damakta kwai de chawno pambom tingma ngamba kangu do ai koi pangan oiga dabani adu dagi thokpi roi koi gi luchingba singso wafam khara se haira ga ai wahai da kitang kan giba adu ge henjan giba mayam gi thamoi da nuai taba yauragasu nasana naw ni khanbiraga ngakpiyo haidana mayam da appeal tawjari loina wafam khara se hajaraga asigi matang sida loijage thank you very much